तारीख 22 द थोकिबा तमिलनाडु आईगी एकोई गवर्नमेंट की स्कीम्स डेवलपमेंट प्रोजेक्ट्स करी करी मयाम संगाबा अदुगा जत्रा हुंबा न सिंबा सत्पदुगी नुमितुगी आई यौरगा आईना कोई ऑक्सीजन प्लांट अमदी कनोगी 50 बेडेड हॉस्पिटल नु संगारिंगे की मरक subject to ayeng adudi kona details to the after thorough investigation lani the hoji phaugi leiba ki ngon leiba information da Tamilong da ai yorakanda aina oxygen plant amadi khagi 50 bedded hospital du sangaringai sangaba chalingai marak tu da Hojiki Benu Oigadoriba Oikriba Polo Ground Dugi Manin Thangba Sarukta Thokibani Hai Hari Basi Hojiki Mayam video footage Kari Kari Loina Ure and the Yam Naitaba Thogdog Adugumba Athuan Abonmai Masama politician Amani bhot ani humlang lep khrabani adui mathakta social worker wena Manipur sigi apunba saktam kallaga nga aga leminana bahona bada asoba thudang lawba do yamna vocal oiba singmi leader singi manungda akhanaba leader money haina singthai aduna mabu sumaina masak hangdaba suspected to be one underground groups sina mihat thina hatpiramba asi and the strongest term da sarkar gi maikai dagi aduga ikhoigi सरकार की माइगई दगी अमदे ईसा की माइगई दगी strongly condemn towi adugo sumba yamna cowardly action masisi state government na adugumbada involve toramba miyoi amata Akoi Dandi Pidum Toy Narang Hova I police senior researching Torga Home Ministry level Aduga district level of researching state level of researching Torga Narang Hoda Kari Tobuya Bagi Action Mayam Plant Obuni Contact on Nobuni I press meet singarang to way abne to details mayam to Torkanda, Ikogi site gi correct revo Karitorgedu, Prazamiam the Kanganing with the gi. No Mathangan I press me sit obuni. Aduna Adugumat who go to the Seneriva Hot Padu the Nate Hot Hananaba Honaba Senaba anybody politician की मरकतो MBI civil society की मरकतो MBI anywhere MBI में तो आई खोई खुद ही मक्की मत का सब साबा legal action लोगों ने आई खोई ना video सिंग उर्ब मतुंगा I am really shocked. And I condemn myself also as a Home Minister in charge of my son. I condemn to the Sasi. Suyong Nikogi policing moral see down with a bra
aduga chingi area da aduga amana hoi madu laikai gi khana bani na lobra xyz ne lobra do mi ama ekhoi gi mamang da furgadi or ekhoi gi mamang da purgadi madu police leiba uniform set ekhoi gi thoni mi du gi intervene torga mi kanunam hona bai se ekhoi gi primary duty ni ana adugi damakta ekhoi gi policing gi thabak do ai condemn togi aduga ai samak so ai condemn togje aduga apology ai mang ni jari mayam madu gi thogdok tugi damakta aduna khudakta hailba video dugi footage mayam tor kanda dg ama te tor kanda ai police sing torga identify to hole police person sing nakanda lepiba tawriba yengaga leiriba or action tok division kana kana no ri phawda police personnel tara taruk identify tore including osi aduga SI ama ASI aduga details di ngasi ngarang ahing chupa ahing tumdei madu hairiba mayam dugi action long na ba departmental action long na ba hona bada ngarang ahing ayam loina order thon bani madu gi copy sing du phangna biramani adu phangna da yor so ingonda koi office gi lobi ba gani hosi aduna mi tara taruk suspend tore adu suspend tore si sumna suspend tore kana kana collusion yawra policing gi marak tu da kana kana hosi gi hairiba terrorist singduga my coordinate cannot over sabotage on ba punjan ba loktu na ba yawra hai bu su yengani aduna committee ma IG Radhasam gi makhada DIG ma ni tor kan moi ahungi ba strong committee ma seme hariba singtina koi police personnel hujiksu wali bra hai bu so koi yengi footage amadi suspend or ba kangbu singse koi interrogation one by one tor kan da koi gi ba departmental koi tok jagani aduga case gi climax magi involvement madu karigumba government ga ceasefire tawnarimba kari sumba kangbu gi maraktagi igumba tawbo wer magade koi case NIA da handover torga sab akhoi gi SDO amalai gi da bada tawkhiba adugi action dumak NIA gi da torga home ministry torga tawhanaba state government gi firep sabchana lei tawgani independent body aduga marak sida akhoi gi site gi kari karai da kamaina kana involve torga kari tawino haibudi koi irrespective of anybody politics वगैरह police वगैरह any ways civil society वगैरह underground वगैरह amateur sphere of the ticket kani aduga ujiki laigidraba imung manung athon gi imung manung na wariba magi relatives na wariba aduga manipur gi praja mayam na wariba shock tawriba do ko understand tawgi madugi makogi imung manung ya wabada su koi state government na saruk yari yasu yagani masugumba yamna barbaric oiba terrorism bi thabak se manipur dagi koi mapung phana muthat na honagani mamang sahi humari si sugumba pot thoktrabani tatrabani ado sumaina nahan gi thogdoksi once again I repeat tawri strongly condemn tawi cowardly act ni adumaina mibu tawba honade aduga masi akoi government taraina logde aduna huji akoi combing operation hogre adu combing operation will continue haiba mara laiba mi singdu fadri bhauba akoi combing operation chathagani combined team na aduga sungsoi soidana mara laiba mi singdu book tawgani haidana I manipur gi praja miyam da
थाजब पीजरी मरोइना थमोय सोंना लेखिद्रबा अबोनमै इनाउदुगी इमुंग मनुंग मागी इचासिंग लेहौरिबा मयामदसु सरकारना पीजरिबा थाजरिबसी थाजबसी थबक ओइना ओंथोकपा ngamge aduna imung manung ya wa de comment na sarkar na do isa gi mai ge de su saruk ya jari haidana ai tawjage aduga sarkar gi mai ge de gi athona bonmai gi lei gidraba magi imung manung da pibham thokpa ex gracia sumnagi normal ex gracia na tabada मागी मिहाद सियाम नुंगाइतब मिहाद अमा ओइबनिना कोइ स्पेशल कैबिनेट फमगा इमुंग मनुंगदुगा तानरगा मतेंग पांगनी अदुदा नतना लेहौरिबा मागी मचा नुपा और नुपी और मागी बेमा करी पामगे हाइबल तोरकांदा सरकार दा मोइगा चानबा थबक इंखांग फावदा इवन पुलिस संगे हरसु क्वालिफाइड ओइबा लेरगदी मोंग ताब पोस्ट फाव पीननबगे कोई गवर्नमेंट लेपनी मरमदी सुमबा यामना ब्रुटल लोइबा मिनुंसी यावदबा सांगारा चटकदबा लिचट साजत चटपा मसी यादे हाइबदो कोई स्टेट गवर्नमेंट सिना कोई खंगनगनी हाइदना आई वाफम खरसी थमजगे हाइदना आई प्रेस की सिलong mayam am short timings the kokjabani ai puno puthagasari thank you